Manipur Commission for Protection of Child Rights ki team na Child Welfare Committee Ziribam ga loinana relief camp ta leiba angang sing amadi Ziribam gi laibak thiba thodokta leikidraba victim singi imungi miyoi sing unaduna district asida nupi angang gi Phangpham Thokpa hak singi matang da Yengsinkhre Ziribam district ta hangliba relief camp sing children home hospital CSO sing amadi department asigi officers singa chatliba tha asigi tang taramanga dagi hauna unaduna angang singi right to health right to education right to food amadi protection gi matangda koina chatuna yengsinkhi Mcpcr gi khongchat asiga mari lenana Ziribam municipal council gi guest house ta pangthokiba pawgi mifam amada commission gi chairperson Krisham Pradip Kumar na haikibada Ziribam da lanjena duna relief camp sing da leiriba imung singi miyoi punna chamanga ga marifutaruk leibagi manungda chaniga sutna pandi angang singni haina record ta leiri Borobekra police station da hangliba relief camp ta mahairoi tarani thoi gi manungda mahairoi maridi lakadawriba class 10 gi exam thagadaba yauri makoi sing asi numit taret ne gi manungda Ziribam mayol da leiriba relief camp ta puthoktuna lairik ningthina tamjanaba ZEO amadi deputy commissioner da haijakre Irang asina laibak thiraba angang singi damakta mission Vetsalya scheme gi makhada English ani kunhumdoi kunmari gi khankraba angang singi khudongchaba chayolamagi manungda phanghanaba commission gi maikai dagi khanghankhre haiki